ꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯟꯅ ꯈꯔꯝꯖꯔꯤ ꯉꯁꯤꯗꯤ ꯃꯣꯔ ꯃꯦꯞꯄ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯄꯨꯖꯔꯦ ꯑꯗꯨꯒ ꯑꯇꯩꯁꯤꯅ ꯀꯣꯟꯅꯕ ꯉꯥꯛꯇꯅꯦ ꯀꯣꯟꯅꯕꯉꯩꯁꯤꯗꯤ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯥꯕ ꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯁꯤ ꯈꯤꯇꯪ ꯁ꯭ꯋꯥꯏ ꯈꯤꯇꯪ ꯊꯩꯗꯣꯛꯀꯦ ꯃꯣꯔ ꯃꯦꯠꯄ ꯃꯅꯝꯁꯤꯗꯤ ꯃꯅꯝꯁꯤꯗꯤ ꯉꯥꯎꯔꯦꯍꯦ ꯃꯩꯖꯔꯦ ꯃꯥꯎ ꯍꯋꯥꯏ ꯃꯇꯣꯟ kena mandi itu mau sao cái áo tôi xóa sao nên hỏi nha 카메라 가봐 콜롬비아 만남지더니 영혼을 그래 사무라이
고기를 고기를 빡한 번만 또 하나. 싹 드시네, 연장님. Manam nusi ang butura. Sina, komplek. Manam ni.
ꯃꯅꯝꯗꯨꯅꯤ ꯉꯥꯎꯔꯤꯁꯦ. 뭐 별로예요? ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕꯅ ꯃꯊꯪꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯑꯒꯦ.